Pumnamapu Bandana Gurumayumna Taramna Ukchabaga Luinana Ikoknona Kurumjari FOLKTALES MANIPUR ki Maikaidagi ngasi mayamda tahanjagadoriba wari asigi maming Dr. Yoez wari asibu ibirakpa Malem Yai mayamda maruibu wafam khara thamjari ngasi mayamda tahanjagadoriba wari asima Fairytale universe ki ahanba wari ni adu wari asima akhoigi Manipur ki culture ga mari leinadaba Western culture da yumpham oiraga ibirakpa maramna mayamna tabada nungaitaba wahi wata kya yawpa matamda tabiribasingna puchal chawna ngapinaba nolukchari hausi khudol tamjari Fairytale universe ki ahanba khudol Dr. Yoez chamtak tawba thoina mamal tangdaba karamada max ki humtamna matomta lai Dr. Yoez matamdu dum thengle haiba yai numidangi pung 3 makhairom tarabani car makhamkiba horna makhongkibagi makol tabadagi max Mahaki nupi hanaga loinana makhoigi gate tu tamna thoklai gate hangbada Dr. Yoez toirami taramna welcome tawri Max mate manawna Dr. Yoez pu Max welcome there mama gaiga dear bu khawrang ngairam libani lingsilasi Dr. Yoez khara thengkre mind to biba yadreko Mr. and Mistress Max lebak macha taba momon nokpa maithongga loinana hairakpa wahaini Dr. Yoez ki Asumna Max ki matay manaw na mang tharaga Dr. Yoez imung da changlai ningtham thagi inglaba numidang adu Max ki yum da changlakpada lumbu sagalai Max ki nupi hana Doctor som da lingsin biyo Yoez thanks Mistress Max Max amadi Yoez phamthai Mistress Max hanana green tea tharang tawba changkhri Son makeup thoklai adubu mahakna makeup tholakpada mahakna leiramliba mafam si ubada ngakpana pik thalle mahakna hiblamliba phamung asisu normal leba phamung amanate tanglaba hiramani muktana yomduna leitinglaba phamung amani ka du sukna mami adubu ngaki tungda khangawdana masing yamlaba achoba candle kya thangalaktuna amambana thallurba ka adudagi amamba mangkhre matam madumaktada nungsiraba hainam leinam kyasu songi natonda yerei Fazaraba nungsiraba isagi khonjal pukning huraba uchek singi khonjal kayana songi pukning bu inthalle son mahakna hidlumliba phamung adudagi hagolaklaga tapna maike yemada lai hauzik sum mahakna leiriba mafamsi kadaidano haiba masana khangsadri mahakna tapna lakpada khanghaudana mahaki mamang maktada masa palaba ngorok ngoraba fairy kya malakle aduga sonbu uba maktada makhu khuda kulladuna khurumlaga chapmanana hairei Your Majesty tawriba matawadu ubada son dingakpada loikhre aduna wa mata ngangdana mayamduda munna yengduna lei fairy mayamdugi luchingbi fairy queen na hairei Your Majesty welcome to heaven sargada adombu taramna okchari son yam ngakna kari haiba sarga haiba aibu sargada leiraba Fairy Queen Mani Adam Sargada laklabani Your Majesty Matam kayagi mamangdagi Sargagi Fairy akoina akoy punamaki ningthaw ama phangsanabagidama Mother of the Universe Serim Leirimbi imagi mafamda thongni sarakpani adubu ngasidi akoygidama Serim Leirimbi imana Your Majesty bu thabirakle kana lei Your Majesty gi chanabagidama hawraba chakle mathelukoi suna purao Fairy kharana son gidamakta hawraba chakle namadi mathelukoi khara purakle mayamdugi manungda tanglaba green wine se yaurakle son madubu yamna pamna madi hawna chajari chaba loiraba tungda Fairy singna sonbu son hiblamkiba phamung aduda mabu puraktuna hipalle son ngaiko Fairy sing sarga sidaina kari thabak sugani Fairy Queen Your Majesty Sargadadi kanagumba matana thabak suroi adugi sumathakta adomdi akhoi pumbagi ningthawna bu karamna thabak sugani nanai khoina sujagadabani pothabiyo Your Majesty adomna makeup thoklaklaba matungda Your Majesty bu ningthaw singasanda kagadawribani loinana sargagi ningthaw oire haina marol ahumda lakthokadawribani Fairy singduda yenglaga Nakhoi pumba horengi thaurang loiro Your Majesty bu senabagi daida pumba
Fairy Queen naina lawgadabani. Fairy sing, Phagani Your Highness. Asumna Fairy sing adu thoki. Fairy Queen na sonbu matambak tamon khangna handuna tumhalli. Aduga Fairy Queen na sonbu humai humbiri. Khanghaudana Fairy Queen gi mitludagi chentharakpa pirang na son gi mamaida tasilaki. Adubu khulai thuna pidubu Fairy Queen na son gi mamaidagi taithokpiri. Asumna son na mikap tholakpadadi Fairy sing aduna mabu ningthau khubam hapnaba sem saba punamak loiramle. Son bu siningthau amagi phazaraba matik charba fizol selhalle. Asumna son bu Fairy sing aduna makhoigi ningthau oina khankhre. Son haraubada loikre aduna maring phanduna yamna mawong tana singasanduda phamle. Tanzaduda Fairy amana son gidamakta chanaba sa amadi thaknaba yuna chingba purakduna pizza vitak tawduna seba tawsarami. Adubu purakliba chinjak adude ngasai son na chakhiba mathelukoi adumak oire. Haujiksu son na madubu yamna pamna amadi hauna charami thaklami. Fairy sing aduna magidamakta jagoi isai tawduna sonbu belhallami. Ngasidi son sargagi nungaibada mapung phana enjoy tawrami. Mahak pena noklami. Amadi Fairy sing dugi marakta jagoi sabasu yaujarami. Magi matau adubu Fairy Queen na thawai tani yengjarami. Asumna Heaven King son gi matau yengna Fairy Queen gi mitludagi su pirang lepa leita sindhajari. Adubu mahaki pirang adubu kanagi mafamdadi uhanjade. Asumna son nyaki tungda pothakre. Fairy Queen na haujiksu son gi tufam kada son gi masan noiduna magi seba tawduna pothahalami. Asumna numit adu hokre. Mathangi numitasu Fairy sing aduna chapmanaba thawong sing adumak chatharei. Son gi mamangda utkhiba jagoi isai amadi son da pisekhiba chinjak madu pumba loina chapmanai. Asumna numit nini humni romdi son sarga gi punsida yamna nungaina matam lenba haibadu oirami. Adubu humni surakpadagidi mahak achaba chinjak amana hanjin chabadu hainaraktre. Ayengba jagoi takraba isai amana hanjin taba yengba adu mahak hainaraktre. Maram asina son Fairy mayamdugi luchingbi Fairy Queen dugi manakta laklami. Adubu Fairy luchingbi adu mathamoi sokna hikna kaptuna leirami. Manai Fairy sing aduna mabu thimjinbiramli. Adubu makhoigi manakta son lakpadu ubada Fairy amana Fairy luchingbi duda hairei. Your Highness, Heaven King na adumbu unaba lakli male. Fairy Queen adu makhoi mayambu laptak lehellaga son ga wari sanarami. Fairy Queen na makok nona son da khurumjaduna hanglami. Your Majesty, kari awatpa leibirabage. Son, Fairy, ayedongi mafamda request amatang tawsage lakpane. Fairy Queen, takpiyu Your Majesty. Fairy Queen, Heaven sida chatliba niyam masibu karino. Ayagase Heaven King ni hairabasu ayonda ining tamba punsi mata phangdribasibu karigino. Aina hinglingai matamda Nurse Victoria na hairakiba Heaven duga. Ngasi aina laklariba thunglariba Heaven sigadi onthokna tayonaba haibadu oire Fairy Queen. Nurse Victoria na Your Majesty ki mafamda karamba Heaven gi wari libirakiba. Fairy Queen, Nurse Victoria na libirakiba wari dadi Heaven asi asukki matik fazai. Mafamda da kanasa thabak sude. Yamna nungaiba punsi marelama leli hairaki. Madubu haujik Your Majesty da phangdabrane. Your Majesty haujik ining tamna nungaina leirina. Madu punamak oidana su Fairy Queen. Chakraba chinjak yengkraba jagoi uriba misak chak manaba mafamsida time loop amadu ungduna leibagum asum hanjana leibase ai pamjade. Sarga gi muni risi singdugasu ai unajaningi. Sarga da leiba lai khudimakasu ai unajaningi. Your Majesty, Adamna sarga gi ningthau oirabasu akhoi pumbabu serim leirimbi imana matamgi oiba lup amada phajinduna thambiribani. Sarga gi chatnibigi maramda adamna khangdaba khara leire Your Majesty. Ai haizage. Sarga sembada laisingna thamnakiba niyamgi matung inna thawai amana mahakna chakhiba chinjak adumak matam chuppada sagadabani. Mahakna ukhiba yengkhiba khudimak nungti numit khudingi oina adumak yenggadabani. Niyam masi lanthokduna kanasu chatpa yaroi. Adugi sumathakta Your Majesty de Fairy akhoibu ngak senabagidamak akhoigi inaksida serim leirimbi imana thabirakibani. Maram masinani akhoi khaktaga Your Majesty ga leminariba.
ꯑꯇꯣꯞꯄ ꯁꯔꯒꯒꯤ ꯃꯨꯅꯤ ꯔꯤꯁꯤꯁꯤꯡ ꯂꯥꯏꯁꯤꯡ ꯃꯈꯣꯏꯅ ꯁꯔꯒꯒꯤ ꯇꯣꯉꯥꯟꯕ ꯗꯥꯏꯃꯦꯟꯁꯟ ꯑꯃꯗ ꯂꯩꯕꯅꯤ꯫ ꯑꯩꯈꯣꯏ ꯐꯥꯎꯕꯅ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯌꯧꯅꯕ ꯍꯣꯠꯅꯔꯨꯕꯗ ꯆꯍꯤ 100,000 ꯍꯦꯟꯅ ꯆꯪꯒꯅꯤ꯫ ꯑꯗꯨꯕꯨ ꯌꯣꯔ ꯃꯦꯖꯦꯁꯇꯤꯗꯤ ꯗꯤꯚꯥꯏꯟ ꯁꯣꯜ ꯑꯃꯁꯨ ꯑꯣꯏꯗ꯭ꯔꯤꯕꯅꯤꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯆꯠꯂꯕꯁꯨ ꯌꯧꯕ ꯉꯝꯈꯤꯔꯣꯏ꯫ ꯋꯥꯔꯧꯕꯤꯒꯅꯨ ꯌꯣꯔ ꯃꯦꯖꯦꯁꯇꯤ, ꯍꯧꯖꯤꯛꯇꯤ ꯏꯁꯥꯒꯤ ꯂꯥꯏꯕꯛꯇ ꯏꯁꯥꯅ ꯄꯦꯟꯊꯣꯛꯄꯤꯕ ꯇꯥꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯐꯤꯌꯔꯤ ꯀ꯭ꯋꯤꯟ ꯑꯗꯨ ꯃꯐꯝꯗꯨꯗꯒꯤ ꯆꯠꯈ꯭ꯔꯦ꯫ ꯇꯁꯦꯡꯅ ꯁꯣꯟ ꯄꯥꯝꯗ꯭ꯔꯕꯁꯨ ꯄꯥꯝꯗꯅ ꯁꯔꯒꯒꯤ ꯄꯨꯟꯁꯤꯗꯨꯗ ꯄꯦꯟꯊꯣꯛꯄ ꯇꯥꯔꯝꯃꯤ꯫ ꯅꯨꯃꯤꯠ 10ꯅꯤꯔꯣꯝꯒꯤ ꯇꯨꯡꯗꯗꯤ ꯇꯁꯦꯡꯅ ꯁꯣꯟ ꯁꯔꯒꯗ ꯆꯠꯅꯔꯤꯕ ꯆꯠꯅꯕꯤ ꯑꯁꯤ ꯄꯥꯝꯂꯛꯇ꯭ꯔꯦ꯫ ꯃꯍꯥꯛ ꯁꯔꯒꯗ ꯃꯍꯥꯛꯀꯤꯗꯃꯛꯇꯅꯤ ꯍꯥꯏꯗꯨꯅ ꯃꯅꯥꯏ ꯐꯤꯌꯔꯤꯁꯤꯡꯅ ꯄꯤꯖꯔꯤꯕ ꯄꯨꯝꯕꯁꯤ ꯆꯥꯅꯤꯡꯗꯕꯅ ꯂꯣꯏꯔꯦ꯫ ꯆꯥꯗꯕ ꯌꯥꯗꯕꯒꯤ ꯑꯗꯨꯛ ꯆꯥꯔꯤꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ 15ꯔꯣꯝ ꯁꯨꯖꯤꯟꯈ꯭ꯔꯦ꯫ ꯉꯁꯤꯗꯤ ꯁꯣꯟ ꯁꯔꯒꯒꯤ ꯄꯨꯟꯁꯤꯅ ꯃꯄꯨꯡ ꯐꯥꯅ ꯑꯣꯠꯄꯤꯔꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯃꯍꯥꯛ ꯃꯈꯥ ꯇꯥꯅ ꯁꯔꯒꯗ ꯂꯩꯅꯤꯡꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯃꯍꯥꯛ ꯃꯇꯣꯝꯇ ꯃꯍꯥꯛꯀꯤ ꯁꯤꯡꯍꯥꯁꯟ ꯃꯃꯥꯡꯗꯨꯗ ꯐꯝꯂꯤꯉꯩ ꯃꯥꯒꯤ ꯃꯅꯥꯛꯇ ꯐꯤꯌꯔꯤ ꯑꯃꯅ ꯃꯥꯒꯤ ꯆꯥꯅ ꯊꯛꯅꯕ ꯄꯨꯁꯤꯜꯂꯛꯏ꯫ ꯄꯨꯁꯤꯜꯂꯛꯏꯕ ꯆꯤꯟꯖꯥꯛꯁꯤꯡꯗꯨꯁꯨ ꯁꯣꯟꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯆꯥꯔꯤꯕ ꯆꯤꯟꯖꯥꯛꯁꯤꯡꯗꯨꯅꯤ꯫ ꯉꯁꯤꯗꯤ ꯁꯣꯟ ꯇꯁꯦꯡꯅ ꯑꯣꯅꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯉꯥꯏꯍꯥꯛ ꯃꯍꯥꯛ ꯀꯔꯤꯃꯠꯇ ꯆꯥꯗꯅ ꯐꯝꯗꯨꯅ ꯂꯩ꯫ ꯆꯥꯕ ꯊꯛꯄꯒꯤ ꯃꯍꯨꯠꯇ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤꯗꯃꯛ ꯆꯥꯅ ꯊꯛꯅꯕ ꯄꯨꯁꯤꯜꯂꯛꯂꯤꯕꯤ ꯐꯤꯌꯔꯤꯗꯨꯗ ꯍꯪꯉꯤ꯫ ꯐꯤꯌꯔꯤ, ꯑꯩ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯍꯪꯒꯦꯕ? ꯍꯥꯏꯕꯤꯌꯨ ꯌꯣꯔ ꯃꯦꯖꯦꯁꯇꯤ꯫ ꯑꯩꯒꯤ ꯏꯃꯥ ꯏꯄꯥ ꯇꯥꯏꯕꯪ ꯄꯥꯟꯕꯗ ꯍꯤꯡꯂꯤꯕ꯭ꯔꯥ? ꯅꯠꯇ꯭ꯔꯒꯅ ꯃꯈꯣꯏꯁꯨ ꯑꯩꯒꯨꯝꯅ ꯁꯔꯒꯁꯤꯗ ꯂꯩꯔꯕ꯭ꯔꯥ? ꯌꯣꯔ ꯃꯦꯖꯦꯁꯇꯤ, ꯑꯗꯣꯝꯒꯤ ꯏꯃꯥ ꯕꯕꯥ ꯇꯥꯏꯕꯪꯗ ꯉꯁꯤꯁꯨ ꯍꯤꯡꯗꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯗꯤ ꯃꯈꯣꯏ ꯃꯤꯔꯝꯂꯦꯟꯗ ꯂꯩꯒꯗꯕ ꯆꯍꯤ ꯀꯌꯥ ꯋꯥꯠꯂꯤ? ꯀꯔꯝꯕ ꯃꯇꯝꯗ ꯃꯈꯣꯏꯗꯤ ꯁꯔꯒꯁꯤꯗ ꯂꯥꯛꯀꯅꯤ? ꯅꯍꯥꯛ ꯃꯁꯤ ꯍꯥꯏꯕ ꯉꯝꯕ꯭ꯔꯥ? ꯌꯣꯔ ꯃꯦꯖꯦꯁꯇꯤ, ꯑꯩ ꯌꯦꯡꯖꯒꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯐꯤꯌꯔꯤ ꯑꯗꯨ ꯃꯃꯤꯠ ꯎꯏꯁꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯌꯣꯔ ꯃꯦꯖꯦꯁꯇꯤ, ꯑꯗꯣꯝꯒꯤ ꯏꯄꯥꯗꯤ ꯆꯍꯤ 30 ꯋꯥꯠꯂꯤ ꯃꯐꯝꯁꯤ ꯌꯧꯔꯛꯀꯗꯕ꯫ ꯑꯗꯨꯒ ꯑꯗꯣꯝꯒꯤ ꯏꯃꯥꯅ ꯆꯍꯤ 33ꯀꯤ ꯃꯇꯨꯡꯗ ꯁꯔꯒꯁꯤꯗ ꯂꯥꯛꯂꯒꯅꯤ꯫ ꯀꯔꯤ? ꯑꯁꯨꯛ ꯁꯥꯡꯂꯕ ꯆꯍꯤ ꯀꯌꯥꯁꯤ ꯋꯥꯠꯂꯤꯕ? ꯍꯣꯏ, ꯋꯥꯠꯂꯤ꯫ ꯑꯗꯨꯒ ꯌꯣꯔ ꯃꯦꯖꯦꯁꯇꯤꯅ ꯇꯥꯏꯕꯪ ꯄꯥꯟꯕꯗ ꯍꯤꯡꯗꯨꯅ ꯂꯩꯔꯤꯉꯩꯗ ꯌꯣꯔ ꯃꯦꯖꯦꯁꯇꯤꯒ ꯌꯥꯝꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯅꯖꯔꯛꯄꯤ ꯀꯅꯥꯒꯨꯝꯕꯤ ꯑꯃꯁꯨ ꯇꯥꯏꯕꯪ ꯄꯥꯟꯕꯗ ꯍꯤꯡꯗꯨꯅ ꯂꯩꯔꯤ꯫ ꯁꯣꯟ ꯌꯥꯝ ꯉꯛꯅ, ꯍꯥ? ꯀꯔꯤ ꯍꯥꯏꯕ ꯐꯤꯌꯔꯤ? ꯑꯩꯅ ꯍꯤꯡꯂꯤꯉꯩꯗ ꯑꯩꯒ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯅꯖꯔꯛꯄꯤ ꯀꯅꯥꯒꯨꯝꯕꯤ ꯑꯃ ꯍꯥꯏꯕ? ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯈꯜꯂꯒ, ꯑꯗꯨꯗꯤ ꯃꯍꯥꯛꯇꯨ ꯀꯅꯥꯅꯣ ꯐꯤꯌꯔꯤ? ꯑꯩꯅ ꯃꯥꯕꯨ ꯅꯤꯡꯁꯤꯡꯕ ꯉꯝꯗ꯭ꯔꯤꯕꯁꯤꯅ ꯀꯔꯤꯒꯤꯅꯣ? ꯐꯤꯌꯔꯤꯗꯨ ꯍꯥꯏꯐꯦꯠ ꯁꯣꯟꯗ ꯎꯄꯥꯏ ꯂꯩꯇꯕ ꯃꯤꯠꯌꯦꯡꯅ ꯌꯦꯡꯂꯛꯏ꯫ ꯀꯨꯏꯗꯦ ꯐꯠ ꯍꯪꯂꯛꯏ, ꯌꯣꯔ ꯃꯦꯖꯦꯁꯇꯤ, ꯑꯗꯣꯝꯒꯤ ꯇꯥꯏꯕꯪ ꯄꯥꯟꯕꯒꯤ ꯆꯥꯅꯊꯣꯏꯔꯕꯤ ꯏꯚꯂꯤꯟꯕꯨ ꯅꯤꯡꯁꯤꯡꯕꯤꯗ꯭ꯔꯕ꯭ꯔꯥ? ꯁꯣꯟ ꯃꯨꯟꯅ ꯈꯟꯊꯩ, ꯃꯆꯤꯟꯗꯁꯨ ꯁꯣꯜꯂꯤ꯫ ꯏꯚꯂꯤꯟ? ꯏꯚꯂꯤꯟ ꯍꯥꯏꯕ? ꯃꯍꯥꯛꯇꯤ ꯀꯅꯥꯅꯣ? ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯃꯍꯥꯛꯀꯤ ꯃꯔꯝꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯅꯤꯡꯁꯤꯡꯕ ꯉꯝꯗ꯭ꯔꯤꯕꯁꯤꯅ? ꯐꯤꯌꯔꯤ ꯃꯈా ꯇꯥꯔꯨꯗ꯭ꯔꯦ ꯑꯗꯨꯅ ꯁꯝꯖꯤꯜꯂꯒ ꯍꯥꯏꯔꯛꯏ, ꯐꯔꯦ ꯌꯣꯔ ꯃꯦꯖꯦꯁꯇꯤ, ꯑꯩꯅ ꯄꯨꯖꯔꯛꯂꯤꯕ ꯌꯣꯔ ꯃꯦꯖꯦꯁꯇꯤꯒꯤ ꯆꯥꯅ ꯊꯛꯅꯕꯁꯤꯡ ꯑꯗꯣ ꯑꯃꯨꯛꯇ ꯆꯥꯊꯣꯛꯄꯤꯔꯣ꯫ ꯃꯗꯨ ꯆꯥꯗꯕ ꯁꯨꯛꯌꯥꯃꯛ ꯌꯥꯗꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯍꯥꯎꯇꯦ ꯅꯠꯇ꯭ꯔꯒ ꯆꯥꯅꯤꯡꯗꯦ ꯍꯥꯏꯅ ꯏꯟꯊꯣꯛꯄꯤꯔꯕꯗꯤ ꯁꯦꯔꯤꯝ ꯂꯩꯔꯤꯝꯕꯤ ꯏꯃꯥꯒꯤ ꯑꯍꯛꯄ ꯆꯩꯔꯥꯛ ꯁꯣꯏꯗꯅ ꯐꯪꯕꯤꯒꯅꯤ꯫ ꯉꯁꯤ ꯁꯔꯒꯒꯤ ꯐꯤꯌꯔꯤ ꯅꯤꯡꯊꯧ ꯑꯣꯏꯕꯤꯔꯕ ꯌꯣꯔ ꯃꯦꯖꯦꯁꯇꯤ ꯇꯝꯊꯤꯔꯕ ꯅꯣꯔꯣꯛꯇ ꯁꯣꯏꯗꯅ ꯇꯥꯕꯤꯒꯅꯤ꯫ ꯃꯁꯤ ꯁꯔꯒꯒꯤ ꯅꯤꯌꯝꯅꯤ, ꯑꯗꯨꯅ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯅ ꯁꯔꯒꯒꯤ ꯆꯤꯟꯖꯥꯛ ꯃꯥꯡꯍꯟꯕ ꯌꯥꯗꯦ ꯌꯣꯔ ꯃꯦꯖꯦꯁꯇꯤ꯫ ꯃꯁꯤ ꯍꯥꯏꯔꯒ ꯐꯤꯌꯔꯤ ꯑꯗꯨ ꯈꯔ ꯆꯠꯊꯣꯛꯂꯒ ꯂꯦꯞꯇꯨꯅ ꯂꯩ꯫ ꯆꯥꯅꯤꯡꯗ ꯁꯣꯟꯁꯨ ꯁꯔꯒꯒꯤ ꯆꯤꯟꯖꯥꯛ ꯃꯥꯡꯍꯟꯕ ꯌꯥꯗꯕꯅ ꯁꯨꯒꯠꯇꯨꯅ ꯑꯆꯥ ꯑꯊꯛꯁꯤꯡ ꯑꯗꯨ ꯆꯥꯔꯝꯃꯤ꯫ ꯋꯥꯔꯕ꯭ꯔꯦꯛ ꯀꯟꯇ꯭ꯔꯤꯒꯤ ꯅꯣꯡꯄꯣꯛ ꯊꯪꯕ ꯁꯔꯨꯛꯇ ꯂꯩꯕ ꯁꯦꯖꯥ ꯚꯤꯂꯦꯖꯀꯤ ꯑꯦꯟꯖꯟ ꯐ꯭ꯂꯥꯋꯔ ꯁ꯭ꯀꯨꯜꯗ ꯑꯣꯖꯥ ꯑꯣꯏꯕꯤ ꯃꯤꯁ ꯀ꯭ꯂꯦꯔꯥ ꯅꯣꯡꯄꯣꯛ ꯋꯥꯔꯕ꯭ꯔꯦꯛꯇ ꯂꯩꯔꯤꯕ ꯋꯥꯡꯂꯕ ꯄꯔꯂꯤꯁꯤꯌꯟ ꯆꯤꯡꯖꯥꯎꯒꯤ ꯆꯤꯡꯈꯣꯡꯗ ꯂꯩꯕ ꯑꯆꯤꯛꯄ ꯁ꯭ꯇꯣꯟ ꯚꯤꯂꯦꯖ ꯍꯥꯏꯕ ꯈꯨꯡꯒꯪ ꯑꯃꯗ ꯂꯥꯛꯂꯝꯃꯤ꯫ ꯊꯪꯅꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯗ ꯃꯦꯗꯥꯝ ꯔꯣꯁ ꯑꯃꯗꯤ ꯂꯤꯕꯔꯦꯟ ꯁꯔ ꯖꯣꯔꯖꯀꯤ ꯃꯌꯨꯝ ꯍꯪꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯀꯣꯟꯅ ꯃꯃꯩꯗ ꯃꯤꯁ ꯀ꯭ꯂꯦꯔꯥꯅ ꯊꯤꯔꯛꯂꯤꯕ ꯌꯨꯝ ꯑꯗꯨ ꯐꯪꯂꯦ꯫ ꯃꯥꯒꯤ ꯀꯥꯔ ꯑꯗꯨ ꯌꯨꯝꯗꯨꯒꯤ ꯊꯣꯡꯒꯥꯜꯗ ꯈꯥꯝꯂꯝꯂꯒ ꯃꯍꯥꯛ ꯆꯪꯁꯤꯜꯂꯛꯏ꯫ ꯌꯨꯝꯗꯨ ꯄꯤꯛꯇꯛꯅ ꯃꯁꯥ ꯌꯥꯝꯅ ꯅꯥꯟꯕ ꯌꯨꯝ ꯑꯃꯅꯤ꯫ ꯌꯨꯝꯒꯤ ꯁꯨꯃꯥꯡ ꯑꯗꯨꯁꯨ ꯄꯥꯔꯞ ꯇꯧꯅ ꯐꯖꯔꯕ ꯅꯥꯄꯤꯅ ꯂꯩꯃꯥꯏ ꯊꯟꯅ ꯍꯧꯏ꯫ ꯁꯨꯃꯥꯡ ꯃꯇꯣꯜꯗ ꯐꯖꯔꯕ ꯄꯤꯛꯇꯛ ꯇꯧꯕ ꯄꯨꯈ꯭ꯔꯤ ꯃꯆꯥ ꯑꯃꯁꯨ ꯂꯩꯔꯤ꯫ ꯉꯥ ꯃꯆꯥ ꯀꯌꯥꯅ ꯏꯁꯤꯡꯗ ꯃꯅꯤꯡ ꯇꯝꯅ ꯆꯣꯡ ꯐꯟꯗꯨꯅ ꯁꯥꯟꯅꯔꯤ꯫ ꯄꯨꯈ꯭ꯔꯤꯗꯨꯒꯤ ꯃꯄꯥꯜ ꯑꯣꯏꯔꯞꯅ ꯐꯖꯔꯕ ꯒꯨꯜꯃꯣꯍꯔ ꯄꯥꯝꯕꯤ ꯑꯃꯁꯨ ꯍꯧꯏ꯫ ꯌꯦꯡꯕꯒꯤ ꯄꯦꯟꯕ ꯅꯥꯏꯗ꯭ꯔꯕ ꯑꯀꯣꯏꯕꯅꯤ ꯌꯨꯝꯗꯨꯒꯤ꯫ ꯏꯆꯤꯛ ꯆꯤꯛꯏ,
Yumdo mayamdagi khara lapthokna leibana manak aduda yum amata taba ude. Subna tangi yumdu khaknatana Miss Clara changsilaktuna yumgi durbal du thirei. Adubu thongdo lolamdre ngakta ngaksilamlaga leiramle. Imungdu mi amata leitabagum karigumba khonjal amata tade. Adubu thongdo Clara na hangdoklubada pikleba Hansel phamungda upsinduna hiplaga susut kaptuna leirami. Miss Clara papap changsilaktuna Hansel bu kaurei. Hansel na mamai nung khalakpada Hansel bu ubamaktada Miss Clara khongdagi ton phawba tuzungkhiba khangaude. Hansel mamit loina kutle masa mayang kangthit kangduna onthokna yenghaidraba phibam amada leiramle. Chensilaktuna Clara Hansel bu chena konsili aduga hanglei. Hansel nang kaidorage karigi kapino nang nasangamdabro nangi imaga babaga du kadaida chakrage. Hansel Clara bu konduna hikna makhol thokna kablai. Kamdawna bubub lagba yengbada sanana saba angang mana tarang na ningthijakraba Hansel gi phibamna asuk sukselam libano. Aduga thokliba tawriba pumbasina karino haiba Clara wakhal taramde. Hansel gi mapi teihthoktuna Miss Clara na hangi. Hansel kapkanuse nangbu nasangamdrabo. Misty nang school karakhidaba kuire haiduna nangbu kaidarabano hangba lakpane. Nang kaidorage Mista hayuse. Hansel makhol thokna hikna kaptuna magi Miss Clara da tamjarei. Miss akhoi mamaga papaga do kuire yumda halaktaba. Miss aigi mamaga papaga thibiyo ai yumda itomta leye Miss. Ha karino ne haisibo kayam kuirege mamaga papaga halaktaba. Yam kuire Miss aina school dagi halakpada mamaga papaga yumda leiramdabane. Ai mamaga papaga yam uninge Miss. Asi haiduna pikliba Hansel themba yadana kaplami. Asumna kaplambadagi Hansel gyan mangkhre. Miss Clara yam pakhatna. Hansel 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 Mother City Hospital da Doctor amana Hansel gi result sing yengduna Clara da hairei. Angang si Miss ki kana albirabano. Doctor Anzem Flower School da tamjaba ai satrane. Oh angang sigi guardian di laktribra. Doctor angang sigi mamaga mapaga da angang sine school dagi halakpada yumda leiramdabadagi ngasi phawbu halaktre hairami. Ai su thokliba pumbasida kok ngawbadagi angang se hospital da pukhacharakpani. Risk punamak aina lausage. Angang sigi fibam sibu karino Doctor. Miss Clara angang si numit 10 hena karimta charak thaluktabagi masa si khara soksile aduna makha taba treatment kharasu darkar oire. Angang sigi ahalaman halaktre hari sibu police tagari pawbi bikrabra lekai gi miyoi singnasu khangaudraba sala. Doctor angang sigi mayum se khara lapi aduga ma gi yumdugi akoibada yum amata tade makhoi gi yumdu khaknatana aduna kanagumba mata khangaudraba male. Oh my god. Fari Miss Clara aina su angama mating pangse angang si thuna phagalaknaba aduga angang sigi parents mangki haribasina aseng boirabadi police ta missing complaint ama thangasi aduga se Miss sigi aina iseri bedak singse lobiro phani Doctor. Miss Clara na police ta Rose amadi George mangki bagi matangda missing report ama pire. Hansel bu na mana care pumba lauraga mayumda purakle loina na Hansel gi yumdasu karigumbada Rose ka George ka nahalakpa taragadi Hansel gi leifam khangnabagidama Clara na ma ki address Hansel gi yumgi phalangda thetuna thamnami. Sargadana ngasidi son magi chana thaknaba thinba lakpi fairy duna magi manakta lakpa matamda mamitta mapi taduna yamna ningamdana kaptuna lerami. Madu uraga fairy adu yamna ngakna sonda hanglei. Your Majesty kari tawbirabage. Son mathwai chakna khangle. Ai ngasidi pumnamak khangle. Ai khudingmak ningsinglakle. Karibuno Your Majesty na khangbiriba ningsingbiribabo. Aina Your Majesty ki chanaba pujarakle. Fairy ai amata chararoi. Ngasidagi ai kari mata chararoi. Ayagase hingbada kanadraba misak amani. Ayag chadabana sige hairabasu sijarasana Fairy. Ai kari mata chararoi. Hingbasi bahaibase sargadadi amatani Your Majesty.
Hauzik fauba Your Majesty di ahingba amagum khanbiribra. Taibang panbada adongi matam loiduna taibang hakchang hundoklamduna adongi thawai mirel na sargasida laklabani. Sikraba miyoy amagi thawaina kamdawna hanna muk sigadoribano Your Majesty. Son mapi taithoklaga hairei. Phare, Fairy, ai ngasidi wahang amaga muhange. Aigi miram lenda lehaurabi. Aina suhundok piram labi. Aigi Evelyn karam na leli. Mahagdi sargasida lakadava kayang watlibagi Fairy. Fairy do mukasu mamit wisingkre aduga hairei. Mahagdi punsiyam na sangi aduna chahi humdragi matungda sargasida lakani Your Majesty. Kari aduk yamna watliba. Aigi Evelyn ba. Fairy nahag haibiyo. Aigi Evelyn hauzik kamdori. Mahag karamba phibamda leiri. Mahag Your Majesty ki damak ting thazari. Adongi kaina maichang yamna wana khangzari. Adubu kuiraroi. Masu Your Majesty bu kaukthokragani. Amadi atopa nupa ama magi damak thengnaduna makhoi ani chauna luhongduna yamna nungaina paminnakragani. Fairy ki wafam sitabada son haifam tafum khangdana matomta pupuk chaksaba haibadu oikre. Pendabana mahak makhol thokna kaplare. Evelyn mabu kaukhragani atopa nupa amaga luhongduna nungaina pankragani haibasida mahak tasengna khambanbana lefam khangdre. Mahak kapadagi hendoktuna matomta pensadana masamphoi bahaurakle. Magi matawaduda Fairy du pakhatuna chensilaktuna son bukhami. Son mamita mapina pungchot chotuna hanglei. Fairy, ayo miram lenda mukta thabiyoba. Karigi aibo asuk nganna sargasida laglibano. Aigi kari pap leibana. Aibo asuk nganna sargasida loksinbiribano. Ai am ningam laktre Fairy. Your Majesty, hauzikti matamdo haukre. Haukraba thaudoksingna adongi isa wanaba sinbigano. Your Majesty na adumna sonthabirabadi nanai khoidi kari oigani. Son haifam tafom khangdre. Pendabana maraibaktuso hanna leramba posak ama hektada yesinduna kabli. Fairy aduna hanglei. Your Majesty bu tasengna Evelyn bu ningsingba ngambiribra. Fairy, ngaside ai khudimak ningsinglakle. Aina sargasida laktrungai mama. Aina taibang panbada hingduna leiringai matamge thaudok pumba. Ai ngasidi amata khaktana ningsinglakle. Ai loina khangle Fairy. Wahai singse hairaga yamna pendaba amaga loinana son hi kapli. Loinana haukraba wari pumba amata chithadana Fairy aduda sona lirei. Magi wari singadu taraga Fairy adusu mamitagi mapi takhiba khanghaude. Adubu kaisu khandaba saraga mapi taithoktuna songi manaktagi thoki. Son matomda magi singasan mathaktuda phamduna son jahui. Karigumba ayase taibang panbada hingduna leirambo oiramlabadi. Aigi Evelyn basu uba phanglamgadabani-ko. Yumda imana dumit khudingi ahaubu mathelu koi langbiramgadabani-ko. Evelyn, nang aibudi warauganuko. Aina laibak thirubana nahakpu hundoktuna nganna chatle-ko Evelyn. So nangangliba hairiba pumba Fairy Queen nasu uri tari. Khanghaudana Fairy Queen gi mittagisu pi akhakpa leitana sintharei. Adubu mahak songi manaktadi changsiludre. Sunday numit ke yu amane Dr. Yoez mahaki nupi Susan galunana ayuki breakfast tawri. Mahaka yumthangnana leibi Miss Clara na chahi 9 base oigadaba anga amaga punna leminabadu Yoez na ui. Dr. Yoez na magi nupi da hangi. Darling, kanana kai Clara ga leminariba angang nupam chaside. Nahan makai udena. Susan na khangdiye dear. Clara na haibadadi Stone Village tagi makoigi school da tamba angang ni hai. Angang sige mama mapa mapam khangdana mangkhibadagi mahakna puraktuna thamboira male. Khangdeda angang se aidi onthokna nusijakre. Machin makhana yangiba. Akhoigisu magumba icha matanga leisaradi punsi se marek mahau thokpa punsi haibado oigadabani. Asidang hairamlaga Susan changkre. Magi nupina changkhibado haifet yenglamlaga Dr. Yoez cha cup tu pairaga cha thakna mamito Clara ga hinsilgada yenghawi. Asumna numit humnirom hokre.
Sargada sonsu numit chupa ama kaptuna daleli. Mahak chagani thakani khangdre. Ngasi su mahaki manakta nungtigi magidamak chana thaknaba purakpa fairy eduna son gidamakta chana thaknaba puraktuna changlai. Sondi fairy matagi masak uningdre. Mahak naitom leiba pamle. Magi mataudu khangladuna fairy eduna hairi. Your Majesty. Sargada leibada adom tasengna hainadre haiba ai khangjai. Ngasidi Your Majesty gidamakta aina nungaiba paw ama pusaragli. Paw si tabada adom soidana nungaigani haibasidi ayaki thajabani. Aduga akhoinadi akhoi bu ngak senbiramba pukchel chawraba akhoi gi nuksiraba ining thaw mana akhoi bu thadoktuna chatkhibagi nungaitaba adudi phahoragani. Fairy edu gi wafam do tabada son ngakna fairy edu da tapna yenglai. Fairy edu maru lukthaduna lepli. Son ai karamba nungai wafam aduga fairy nakhoi buna aina kari thadoktuna chakadoribano. Fairy Your Majesty aina dongi awaba nungnangba wafam punama High Queen Fairy gi maphamda numit khudingi tamjai. Madudagi High Queen Fairy na Mother of the Universe Serim Lerimbi imaga paw phongnaduna Your Majesty bu miramlenda mukta thabiyo haina haijakibani. Serim Lerimbi imana High Queen gi wafamdo sargagi niyam gi mayuktani haina yabirakhide. Adubu High Queen na kanna takpadagi Serim Lerimbi imana Your Majesty bu miramlenda matam khara hallunabagi ayaba adu pibiragle. Fairy dugi wadu tabada sondi ngakpada loikhre amadi mahak thajaba sungamlamde. Aduna mamit lauthoktuna ngakna wa amata ngangdana munna fairy du de yengduna lei. Fairy asengbani Your Majesty ngasima akhoi chaklin sigi matungda adumu miramlenda thinjaragani. Tu yengbiyo sargada laklaba thawai amana miramlenda amuk hanna chatlamdaida akhoina misaktuda pizaba miramlengi chinja ngasidi Your Majesty gidamakta ayhakna puzaragle. Masi lawbiyo Your Majesty. Son chakluktuda yenglai ngasidi nahalkhai chadaba anawba hawraba mathil ngaktani magidamak puraklibadu. Miramlenda chakkani haiba wasimadi ma thajaba ingam ngamdri. Adubu wa ngangge tawbaga fairy eduna wa ngangdanaba amadi chaklena du chanaba ingi tawrakpadagi son chaklena du chare. Ngasidi phongphong saraba mayik sengna hawraba chaklen haibudu oire sonda. Asumna son chaklen adu chaba loiraga ka amada magi taibang miyoibagi firol adu hongthokhalle. Son Fairy ai sibo mangla taibangla tasengna aibu sargadagi miramlenda chatpa yagadrane. Fairy pung kharagi matungda khudingmak isana tasengna ubiragani Your Majesty. Aduga masi punamakse High Queen Fairy na yamna kanna hotnabibadagini ngasi Your Majesty na taibang panbada amuk hanna chatpa ngambigadoribasi. Son Fairy High Queen Fairy bo aina wo phanglaktabasi kuire mawo aigi inaksida laklaroidra. Mahakki mapaldagi ai miramlenda amuk hanna hanma ngamjagadore. Mahakki laman aina singba ngamgadaba mandre Fairy. Tanzaduda High Queen Fairy na son bu kaurai. Your Majesty thaurang loibirabra. Nanai singna adumba thinnaba thaurang pumba loiduna ngaiduna leire. Son loizare High Queen. High Queen ngasidi adongi mapaldagi ayhak miramlenda amuk hanba ngamjaragani. Ayhak adongi lamana matun sinjagadore. Adumna haibigani Your Majesty. Lakbiro lehingnaba tawrasi. Fairy amaduna sonbu mamit punsille. Aduga fairy mayamna mabu makhusamduna yamna sanglaba khongchat amada sonbu purami. Tasengna asangba khongchatladuna son chokthaba awaba haibudu oire. Adubu mahak awaba kaya khanglaga adum chatli. Chatpa yaba chatlaga mahakna warba matamduda fairy singaduna asumna hairei. Your Majesty hauzikti sargagi ngamkhai maphamsida loire. Akhoi Your Majesty gi mit hangdokcharage. Asi hairaga fairy amana songi mamit pulliba du hangdogle. Sona nahan makhai amukta udriba mapham ama ngasi ure. Your Majesty hauzikti Your Majesty gi thawaibu miramlenda ahingba hakchang oina akhoina thazaragani. Se sigi mahi se thakchalaga phida sida hipthabiyo. Fairy duna mangonda sanagi phazaraba patradagi mahi ma piraklibadu lauraga son thakcheli. Aduga phamung manba phida aduda son hipthakre. Fairy mayam aduna laison tinson kya sonduna sonbu angoba phi mana kupsinkre.
Asumna fairy sing aduna laison sing adu solingaidagi son mamit uitharaktuna tumthakre. Dr. Yoez Clara gi yumda lai. Clara su school dagi Hansel ka loina na halaklabani. Dr. Yoez sangsalakpadu ubada Clara famlambadagi hawgalaktuna mapanda thoglai. Uncle, sida phambiyo. Kari lebirage uncle. Kaisu leite da dear. Sum koi thorakpani. Ima ga baba ga di kadai. Thaba ma chathoki uncle. Uncle, ai sangom semjarake. Clara. Uncle sangom thaklaroi. Phamu. Uncle ga wari ma sase. Clara su pham tharei. Kari matang gi birabano uncle. Clara, nangi nanakta masang mataw yamna phasaraba nupa macha ma leri sibu kanano. Hanadi amukta udena. Uncle, yamna brilliant oiba angang ni. Angel Flower School la tamjabani. Mahaki mapada maming leiraba librarian amani. Uncle, Adam librarian George ki maming tabi krabra. Maming di takre. Mahak tu ki machara. Mani uncle, angang sibu pokpa Sir George amadi Madam Rose to. Ngasi dagina tham makai magi mamang dagi mapum khangdana mangkre. Police da missing complaint amadi thangat kre. Hausi phawbagi di marol amata khangdri. Aina angang se school karak mande haiduna mayum thiraga chatlubada angang se ondo ko phibam amada leirambani. Mahaki parents halakhidaba numittudagi garigumba amata chaw thau yadana leirambadagi masa se angako phangna chokselamle. Numittuda angang sina oiramkiba phibamdo ngasisu misida sangsang uri uncle. Mamitagi mapitana aibu chena kolaga miss aigi imaga babaga bu thibiyu haina hik hik kapkhibado Punsida kaubangam gani thazade. Tasingna nachagi thamoi soki uncle. Aina ngangse mayumna matomta thamlama pamdabadagi mafamsida purakpani. Hausik phawba ningthi nungaina chaw thau haiba yadabana masase ikan kan khatribasini uncle. Oh, yamna thamoi sokpa wari ni Clara. Maagi parents adu yamna thuna halakpa oirasano. Aduga Clara, uncle na laklibase ichada wafam amatang haige haiduna lakpani. Uncle gi se request ni ko accept tawibba tawidaba ichagi mafam da leire. Haibi uncle, nangna soina khanglibaduni Clara. Uncle gi di icha su leite do. Uncle na tawningliba request se angang se uncle yokcharage. Hoi, mahaki parents na matam chana halakpa tarabadi mahaku mafam khangna sinakisi. Makoin halaktribu phawbadi mahaki guardian se akoina oisi Clara. Nang su ichani. Akoina nahapusu akoigi hek pukchabi ichani khallibani. Aduna nakhoi animak uncle gi ichagumna leminabada kari akaiba leibage. Uncle, madudi aihaki amadi Hansel gi solaibak phabani. Ai punamag yasare uncle. Yoez harauna yam nungaire Clara. Ado uncle di nangbu medical tawsi haina kyarakti haikibani ko. Isana oza oiningi haikibaduda uncle upai leikidabani. Madugi di kesu kaide da uncle. Aina oza oiba phangzariba sisu uncle gi mating dagi nate haba yagadrani uncle. Momon tawna hairakpani Clara na Dr. Yoez momon noklai. Son gi nakongda pikna kanagumba kharana wari sanaba tarei. Son mamit panglai. Mahagna mamit panglakpa matamdadi mahaki phamungda masamaki yumda leirami. Son pungangai punamak sibu mangla taibangla matomta khalli. Masana masabu paiduni yengjai. Luinana mahaki kaada leiriba wang chawrba mingseldugi mamangdasu changsinduna yengi. Mani mahak masamak sonni. Songi miyobagi hakchangni. Migi makol tariba adomda mahak khonglai thuna chenthorei. Mamaga mapaga Dr. Yoez ka cha thakminaduna leiramli. Son prapap chenthораktuna mamabu chena konsilaga kablai. Mapabu su chena koli. Matam kayagi tungda machabu tekta kaidana mu uzaba phangbada Max amadi mahaki nupi hana haraubagi ngamkhai lekhidre. Max harau mankhibana Dr. Yoez da makhutlonaduna mamita mapitana khurumlai. Mama mapabu amuk hana uzaba phangbada son ngamkhai leitana pensaba haibadu oirare. Aduna mapitana mamaga mapaga da haizarei. Mom, Dad, aina khoi gi nakta mu halagle. Ai sargadagi miram lensida mu halagle mom.
Cha thaklambe Dr. Yosu songi wahaiduda chaga hage tawi. Mitlu pirang kangdana leiringai durben khinglakpagi khonjalama tarai Evelyn gi nakongda. Evelyn haugatuna thongdu hangdoklei. Yamna thajadaba mawongda mahaki son ngasidi magi mamangda leplare. Evelyn machinda ngakna solai. Son khangaude prabab changsilaktuna son Evelyn buchena konsilai. Aduga hairai. I miss you so much. I love you, Evelyn. Evelyn sungasidi thingbangamda miluda pirang sinthaduna son buchena konduna wadingangdana kapchai. Son Evelyn buchena konsilaga Evelyn gi chimbanda nusina chupiki. Aduga Evelyn bu mapitay thukduna thimchinbi. Don't cry, sweetheart. Ay halaklabane. Nang bu thadoglaga ay amuk hanna mafum kaydasu chatlaroi. Promise. Evelyn momo nokna nungsina sonda yengjay. Aduga son ki maithongda nungsina nanjaraga son ki chimbalda nungsina chupirai. Asumna matam kaya lapnaruraba thamoi ani ngasidi amata hoina pullare. Ikan kanadana matam khragi tungda son amadi Evelyn luhongle. Luhongba numit adu Dr. Yoez amadi maaki nupisu luhongbadu yawi. Asumna imung adu nungaina pankre. Ngasidi sonna Nurse Victoria bu masak khangle. Luhongbada yawba son ki mamanaba amana son ga pullingaida asumna hairami. Aidi nang sumaina normal life ta muhalakani se sukta thajarurabani he dear. Magi wadu tabada son thoina khanjaludana hanglai. Aibu normal oirudrabrane. Os kadai deino da war break ki doctor mayamna layingbada nang normal oirakpa ngamdrabani. Numit chupagi ay asibani kari maramgi aibu funeral pangthokpidrebano. As machine bu muktoy loire. Uncle Yoez na layingbadagi nang pharaglisini. Mahaki maruki wado tabada son ngakpana kham thengkre. Karino mahaki marup na hairibasi khallubada mahaki wakhalna lamba thoktre. Mahak aduktam thina narure haibasi masana khangzadre. Magi maruptuna mu makha tarai. Matamduda nukti numit khudingi nagi ima baba nagi Evelyn mamitagi mapi kangbudrabani. Adubu ngasi nahangna asumna normal taraktuna ima baba amadi Evelyn gi ningba thunganbirakpase masi muk penjaba ani sudrebadi. Fare aisu chalage. Good night and happy married life. Asumna hairamlaga son gi marup adu chatkre. Mayamda loina hanakhraba tungda son mama amadi mapagi manakta changlai. Aduga mama mapagi manakta mahak suphamtharai. Max, my son, kedaure. Son mapada mahangna wakhal tadana narui haibadugi maramda wahang kaya hanglai. Son, baba, aina karigumba amata ningsingba ngamdribasi karigino. Uncle Yoez na aibu layinbibudagi pharakpani haina John hairamlibasi achumbra. Tasingna ayag asibu naruribra. Natragana ayag asibu sirubudagi halakbra. Dad, Mom, aingonda asingbudo mutatakpiyo. Ngasidi aigi thamoida angpana pikthale. Aina chatluriba sarga thengnarkiba fairy sing adu madu punamak aigi hallucination la natraga aigi mangla. Ai wakhal taba ngamdrede. Matangduda sanariba waridu taraduna Evelyn su kadudagi thoklai. Hanana mamobu sukausinduna makhoigi manakta phamhalli. Max na ngasidi lot pakanararoi khalladuna machanupa sonda haukraba asengba waridu lirai. Son, wari punamak ipa loina lirage taro. Flashback. Chamtak tawba thoina mamal tangdaba car amada Max ki yum tamna matomta lai Dr. Yoez. Matam madu adum thengle haibi yai numidangi pung 8 makhairom tarabani. Car makhamkiba horna makhomkhibagi makhol tabadagi Max mahaki nupiga loinana makhoigi gate tamna thoklai. Gate hanglubada Dr. Yoez oirami. Taramna welcome tawri Max matay manawna Dr. Yoez bu. Max, welcome dear. Mama gaiga dear bu khawrang ngairam libani. Lengsilasi. Dr. Yoez, khara thengkre. Mind to biba yadreko. Mr. and Mistress Max. Momo noku maithonga loinana hairakpa wahaini Dr. Yoez ki. Asumna Max ki matay manawna mang tharaga Dr. Yoez imungda changlai. Ningtham thagi inglaba numidang ado Max ki yumda changlakpada lumbu sagalai. Max ki nupi hana. Doctor, somda lengsinbiyo. Yoez, thanks Mistress Max. Max amadi Yoez famthai. Mistress Max habadi hanana green tea thorang tawba changkri. Max, dear. Isanupagi test result aina thorang tawduna thamjarabani. Somda leijare.
Dr. Yoezna result adu amamamta oina mathang lokhattuna yengi. Yoezna result sida haribasidi dear gi chanupagi si mental problem ni psychiatric amatana haibani. Max tanaba yaba war break ki maming leiraba doctor kya tana zarabani dear. Adubu icha ge anabasidi ifa fagalaktabasida. Yoez farene dear. Hausikpu icha do kadomda lege. Ayi mukti yengjage. Max hoi somda lakpiro dear. Max na mang tharaga Dr. Yoez bu Max ki macha sonna leiriba kadu tamna purai. Kadu da pung kunmari son bu senari bi nurse amasu leiramli. Dr. Yoez amadi Max tamna changsilai. Makoina changsilakpada son amadi nurse aduga karigumba wari khara sanaramli. Dr. Yoez na makoigi wari adu munna taanabu hotnari. Son mamitudi mathakta yenglaga chero lonbagum mangladuna nurse tuda tapna hangli. Sister Victoria, heaven hairibasi karino. Nurse Victoria, heaven hairibase akhoi miyoibana siraba tungda akhoi gi thawaina chakadoriba mafam adubune. Son, sister, heaven se yamna phasai, yamna nungai hai. Masi achumbara. Madu mayamna so hainai. Adubu isu chapchabadi khangde. Heaven se yamna di phasai hai. Son, heaven da leibasingdo dead kumna business torungadra. Heaven da di kanamta thabak suram daw mande da. Pharise, son, nang wayam nangange, potharo se. Son khara sawbugi mawong da. Sister, karigino hojik phawba asiba gi funeral pangthok pidribase. Ai heaven da ining tamna hingba pame. Ai bu funeral tawbiro sister. Tawfom khangdrabi nurse adu handakti khumlaktre. Madugi mahut son bu pothanaba injection ama kapselamlaga mahak humang kangduna ngahak chair amada phammi. Nurse adusu khanglibani Dr. Yoez lakle haiba. Maram sina mahak Dr. Yoez na phamliba manak adu tamna laktuna greetings tawrai. Sir, Max, Victoria, nang yamna waramba tare. Uncle su upai leitre. Nangi maruki phibam sida uncle su kari haigadabano khangdre. Victoria, uncle, ai kesu wadeda. It's my duty. Son bu normal life ta purak na bu honabada na chana karigumba kharadang tawsabani. Tawfom thokpa ithau kharadang nida. Mahagna akhoi pumba bu sakhang kidabase ai siyamna nungai sade uncle. Max, chumme Victoria. Mahagna Evelyn gi masak pu su kaukre. Madugi maramna ima oigadawri bi Evelyn su numit chupa mamittagi mapi kangdre. Yoez, dear, yarase. Topic se change tawse. Victoria, nangdi numit kya ni sure yumsida leiba. Sir, 15 days lom suzare. Nangna 15 days leiba sida son gi fibamda hana ga manadaba kari ahong buba phangi. Aduga mahakna yamna toina panba mi maming natraga any topic ama oirabasu maduna karino. Sir, mahakna toina panba haibabu heaven lairamlen gi maramdani. Mahak masana masase asibani haina khali. Kari maramgi siraba mahakku funeral pangthok pidribano haibasini aingonda yamna toina palibo wafam si sir. Aduga kariguma matamda Evelyn budi adum palli sir. Kanano Evelyn haibade? Dear, aigi marup amagi machani. Evelyn ga aigi icha son ga piklingaidagi yamna luna tinajarakpani. Makhoi ani asi yamna nungsinajarakpani. Manung matam charaba kanda makhoi ani asi luhongsi haina phawba haina khibani. Okay, fare dear. Makha taba treatment day aina phanaba honajarage. Subna tangi aingonda 30 days ki matam piyo. 30 days asida dear gi icha sonbo aina hanagum normal oiba son soidana ohelagani. Matang aduda Max ki nupi hanana cha puthoraktuna nurse Victoria Dr. Yoez amadi Max son gi kaduda ki thoklai. Aduga cha thakna chathagadoriba Dr. Yoez ki anawa laying makhaldugi matangduda makhoi punna kupna wa khanari. Yoez, hauzik son gi wakhalda maagase asibani haina masana khangre. Aduna asiba madi lairamlen anisina khulai oina sizinaraga maagpu treatment bi batabani Max. Max na karamna dear. Yoez, drama. Akhoi drama matawu mathau tai. Max, drama. Drama nabu aigi cha laying bu yagadrane dear. Aduga numit kyani sanagadaba drama no. Yoez, dear, seriously. Drama sina son gi treatment oigadoribani. Aduga lead role so maakpu kumhangadabani. Drama sigi manungda darkar oiba hidak langthak punamak sonda kapkani, pizagani.
ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯍꯤꯗꯥꯛ ꯆꯥꯎ ꯍꯥꯏꯕ ꯌꯥꯗ꯭ꯔꯤꯕꯁꯤ ꯗ꯭ꯔꯃꯥꯗꯨꯗ ꯃꯍꯥꯛ ꯍꯤꯗꯥꯛ ꯁꯣꯏꯗꯅ ꯆꯥꯒꯅꯤ ꯑꯗꯨꯒ ꯃꯥꯕꯨ ꯂꯥꯌꯦꯡꯕꯒꯤ ꯃꯇꯝꯗꯤ ꯊꯥ ꯑꯃꯒꯤ ꯃꯇꯝ ꯑꯩꯅ ꯗꯤꯌꯔꯒꯤ ꯐꯦꯃꯤꯂꯤꯗꯒꯤ ꯂꯧꯖꯒꯦ ꯚꯤꯛꯇꯣꯔꯤꯌꯥ ꯇꯥꯛꯄꯤꯌꯨ ꯁꯥꯔ ꯅꯪꯁꯨ ꯗ꯭ꯔꯃꯥ ꯌꯥꯎꯕ ꯇꯥꯔꯦꯅꯦꯀꯣ ꯍꯌꯦꯡ ꯃꯦꯗꯤꯀꯦꯜ ꯇꯤꯝ ꯑꯃꯒ ꯂꯣꯏꯅꯅ ꯊꯤꯌꯦꯇꯔ ꯗꯤꯔꯦꯛꯇꯔ ꯑꯃꯒ ꯑꯩ ꯎꯅꯔꯨꯒꯦ ꯃꯦꯛꯁ ꯅꯪꯁꯨ ꯌꯥꯎꯒꯗꯕꯅꯤ ꯃꯦꯛꯁ ꯗꯤꯌꯔ ꯑꯩ ꯈꯨꯗꯤꯡꯃꯛ ꯗꯤꯌꯔꯗ ꯁꯤꯟꯅꯖꯔꯦ ꯗꯤꯌꯔꯅ ꯍꯥꯏꯕ ꯑꯩ ꯂꯣꯏꯅ ꯌꯥꯖꯔꯦ ꯏꯁꯥꯕꯨ ꯐꯒꯅꯤ ꯍꯥꯏꯔꯕꯗꯤ ꯁꯦꯜ ꯊꯨꯝ ꯆꯪꯅꯤꯡꯕ ꯆꯪꯖꯁꯅꯨ ꯄ꯭ꯔꯦꯖꯦꯟ ꯇꯥꯏꯝ ꯑꯁꯨꯝꯅ ꯏꯄꯥꯒꯤ ꯁꯣꯟ ꯅꯪꯒꯤ ꯑꯪꯀꯜ ꯗꯣꯛꯇꯔ ꯌꯣꯁꯀꯤ ꯄ꯭ꯂꯥꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯑꯅꯤ ꯊꯤꯌꯦꯇꯔ ꯗꯤꯔꯦꯛꯇꯔ ꯅꯨꯄꯤ ꯑꯃ ꯎꯅꯕ ꯆꯠꯇꯨꯅ ꯃꯍꯥꯛꯀ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯇꯥꯟꯅꯈꯤ ꯅꯪꯕꯨ ꯂꯥꯌꯦꯡꯕꯗ ꯇꯧꯒꯗꯕ ꯑꯣꯏꯒꯗꯕ ꯁ꯭ꯇꯣꯔꯤ ꯂꯥꯏꯟ ꯄꯨꯝꯕ ꯅꯍꯥꯛꯀꯤ ꯑꯪꯀꯜ ꯌꯣꯁꯅ ꯁꯦꯝꯈꯤ ꯅꯍꯥꯛꯅ ꯈꯪꯗꯕꯒꯤ ꯋꯥꯅꯤ ꯃꯥꯏ ꯁꯟ ꯗ꯭ꯔꯃꯥꯗꯨꯗ ꯍꯥꯏ ꯀ꯭ꯋꯤꯟ ꯐꯦꯔꯤ ꯁꯥꯈ꯭ꯔꯤꯕꯗꯨ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ ꯅꯍꯥꯛꯀꯤ ꯋꯥꯏꯐ ꯏꯃꯧ ꯏꯕ꯭ꯂꯤꯟꯅꯤ ꯁꯣꯟ ꯌꯥꯝ ꯊꯤꯅ ꯉꯛꯅ ꯍ꯭ꯋꯥꯠ ꯏꯕ꯭ꯂꯤꯟ ꯃꯁꯥꯃꯛ ꯃꯦꯛꯁ ꯌꯥ ꯑꯗꯨ ꯅꯪꯒꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯆꯥꯅ ꯊꯛꯅꯕ ꯄꯨꯊꯣꯔꯛꯈꯤꯕꯤ ꯐꯦꯔꯤ ꯑꯗꯨꯅ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ ꯅꯍꯥꯛꯀꯤ ꯃꯔꯨꯞ ꯏꯆꯥ ꯅꯔꯁ ꯚꯤꯛꯇꯣꯔꯤꯌꯥ ꯃꯁꯥꯃꯛꯅꯤ ꯅꯪꯅ ꯄꯥꯝꯂꯕꯗꯤ ꯅꯍꯥꯛꯀꯤ ꯇ꯭ꯔꯤꯠꯃꯦꯟ ꯑꯣꯏꯈꯤꯕ ꯗ꯭ꯔꯃꯥ ꯑꯗꯣ ꯏꯄꯥꯅ ꯀꯣꯄꯤ ꯑꯃ ꯊꯝꯍꯧꯏ ꯌꯦꯡꯁꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯗ꯭ꯔꯃꯥ ꯑꯗꯨ ꯁ꯭ꯀ꯭ꯔꯤꯟ ꯑꯃꯗ ꯀꯥꯞꯊꯣꯛꯇꯨꯅ ꯃꯈꯣꯏ ꯏꯃꯨꯡ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯔꯦ ꯃꯦꯀꯞꯇꯒꯤ ꯍꯧꯔꯒ ꯗ꯭ꯔꯃꯥ ꯇꯝꯕ ꯈꯣꯠꯄ ꯂꯣꯏꯅ ꯁ꯭ꯀ꯭ꯔꯤꯟꯗꯨꯗ ꯎꯔꯦ ꯗ꯭ꯔꯃꯥꯗꯨꯗ ꯁꯣꯟ ꯃꯁꯥꯃꯛ ꯁꯔꯒꯒꯤ ꯅꯤꯡꯊꯧ ꯑꯣꯏꯅ ꯁꯛꯇꯝ ꯂꯥꯡꯈꯤ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯌꯨꯛꯀꯤ ꯅꯨꯃꯤꯗꯥꯡꯒꯤ ꯆꯞ ꯃꯥꯟꯅꯕ ꯆꯥꯛꯂꯦꯟ ꯄꯤꯖꯈꯤꯕꯗꯨ ꯇꯁꯦꯡꯅ ꯆꯥꯛꯂꯦꯟ ꯑꯗꯨꯗ ꯁꯣꯟꯅ ꯆꯥꯒꯗꯕ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯄꯨꯝꯕ ꯌꯥꯟꯁꯤꯟꯈ꯭ꯔꯕꯅꯤ ꯁꯣꯟꯅ ꯍꯤꯗꯥꯛ ꯆꯥꯗꯨꯅ ꯇꯨꯝꯊꯈ꯭ꯔꯕ ꯄꯣꯊꯥꯈ꯭ꯔꯕ ꯃꯇꯝꯗ ꯏꯕ꯭ꯂꯤꯟꯅ ꯃꯃꯤꯠꯇ ꯃꯄꯤ ꯇꯥꯗꯨꯅ ꯁꯣꯟꯕꯨ ꯌꯦꯡꯖꯔꯒ ꯀꯞꯆꯕ ꯇꯨꯝꯈ꯭ꯔꯕ ꯁꯣꯟꯕꯨ ꯏꯕ꯭ꯂꯤꯟꯅ ꯃꯇꯝ ꯄꯥꯛꯇ ꯃꯣꯟꯈꯥꯡꯅꯍꯟꯗꯨꯅ ꯁꯦꯕꯥ ꯇꯧꯕꯤꯈꯤꯕ ꯐꯦꯔꯤꯒꯤ ꯁꯛꯇꯝ ꯂꯧꯕꯤꯈꯤꯕꯤ ꯚꯤꯛꯇꯣꯔꯤꯌꯥꯅ ꯃꯇꯝ ꯆꯨꯞꯄꯗ ꯍꯥꯏ ꯀ꯭ꯋꯤꯟ ꯐꯦꯔꯤ ꯁꯥꯈꯤꯕꯤ ꯏꯕ꯭ꯂꯤꯟꯕꯨ ꯊꯃꯣꯏ ꯆꯥꯎꯊꯣꯛꯅꯕ ꯊꯦꯝꯕꯤꯕ ꯊꯣꯛꯈꯤꯕ ꯄꯨꯝꯕ ꯉꯁꯤꯗꯤ ꯁ꯭ꯀ꯭ꯔꯤꯟꯗ ꯂꯣꯏꯅ ꯁꯣꯟꯅꯁꯨ ꯎꯔꯦ ꯂꯣꯏꯅꯅ ꯗ꯭ꯔꯃꯥꯒꯤ ꯗꯤꯔꯦꯛꯇꯔꯅ ꯑꯃꯗꯤ ꯗꯣꯛꯇꯔ ꯌꯣꯁ ꯃꯁꯥꯃꯛꯅ ꯇꯧꯔꯤꯕ ꯄꯨꯝꯕ ꯑꯗꯨ ꯆꯦꯛꯁꯤꯟꯅ ꯌꯦꯡꯗꯨꯅ ꯑꯋꯥꯠꯄ ꯑꯁꯣꯏꯕ ꯂꯩꯍꯟꯗꯅꯕ ꯍꯣꯠꯅꯕ ꯈꯨꯗꯤꯡꯃꯛꯇꯨꯁꯨ ꯁꯣꯟꯅꯁꯨ ꯎꯔꯦ ꯄꯨꯝꯅꯃꯛꯁꯤ ꯎꯔꯒ ꯁꯣꯟ ꯈꯪꯍꯧꯗꯅ ꯊꯤꯛ ꯊꯤꯛ ꯅꯣꯡꯊꯣꯔꯛꯏ ꯇꯁꯦꯡꯅ ꯃꯥꯒꯤ ꯇ꯭ꯔꯤꯠꯃꯦꯟꯗꯨ ꯌꯥꯝꯅ ꯇꯣꯉꯥꯟꯕ ꯑꯃꯨꯛꯇ ꯊꯦꯡꯅꯈꯤꯗ꯭ꯔꯤꯕ ꯃꯈꯜꯒꯤ ꯇ꯭ꯔꯤꯠꯃꯦꯟ ꯑꯣꯏꯈꯤꯕꯅ ꯃꯍꯥꯛ ꯅꯣꯛꯅꯤꯡꯕꯅ ꯂꯣꯏꯔꯦ ꯍꯥꯏꯔꯛꯏ ꯑꯦꯛꯁꯤꯂꯦꯟ ꯇ꯭ꯔꯤꯠꯃꯦꯟ ꯑꯩꯈꯣꯏ ꯑꯪꯀꯜꯒꯤ ꯇ꯭ꯔꯤꯠꯃꯦꯟ ꯃꯑꯣꯡꯁꯤꯗꯤ ꯍꯟꯗꯛꯅ ꯑꯍꯥꯟꯕꯅꯤ ꯗꯦꯠ ꯑꯩꯅ ꯉꯥꯎꯔꯤ ꯐꯩꯔꯤ ꯅꯤꯡꯊꯧ ꯁꯥꯈꯤꯕꯁꯦ ꯐꯅꯗꯨꯝ ꯐꯖꯩꯅꯦ ꯁꯣꯟ ꯍꯦꯛꯇ ꯊꯤꯡꯕ ꯉꯝꯗꯅ ꯍꯧꯅ ꯍꯧꯅ ꯃꯕꯨꯛꯂꯤ ꯅꯥꯕ ꯃꯈꯩ ꯅꯣꯛꯂꯤ ꯃꯆꯥꯒꯤ ꯃꯇꯧꯗꯨꯗ ꯃꯃꯥ ꯃꯄꯥ ꯑꯃꯗꯤ ꯏꯕ꯭ꯂꯤꯟꯁꯨ ꯊꯋꯥꯏ ꯇꯥꯅ ꯅꯣꯛꯊꯣꯔꯛꯏ ꯍꯅꯥ ꯌꯥꯔꯦ ꯌꯥꯔꯦ ꯅꯣꯛꯄ ꯂꯦꯞꯄꯤꯔꯣ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯅꯣꯛꯂꯤꯁꯦ $1 ꯃꯤꯂꯤꯌꯟ ꯀꯌꯥ ꯂꯣꯏꯈ꯭ꯔꯒ ꯅꯣꯛꯂꯤꯅꯣ ꯈꯪꯉꯕ ꯅꯠꯇ꯭ꯔꯣ ꯗꯥꯔꯂꯤꯡ ꯌꯥꯔꯦ ꯇꯣꯛꯑꯁꯤ ꯅꯣꯛꯀꯨꯝꯁꯤ ꯗꯣꯛꯇꯔ ꯌꯣꯁꯅ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯍꯣꯠꯅꯕꯤꯔꯝꯕꯗꯒꯤ ꯅꯍꯥꯛꯅ ꯉꯁꯤꯅꯦ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯑꯁꯨꯝꯅ ꯅꯣꯛꯈꯤꯃꯤꯟꯅꯕꯁꯦ ꯐꯪꯂꯤꯕꯅꯤꯅꯦ ꯏꯃꯥꯒꯤ ꯁꯣꯟ ꯌꯦꯡꯉꯣ ꯅꯍꯥꯛꯅ ꯋꯥꯈꯜ ꯇꯥꯗꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯅꯃꯥ ꯅꯄꯥ ꯑꯩꯈꯣꯏꯕꯨ ꯑꯃꯗꯤ ꯏꯃꯧ ꯏꯕ꯭ꯂꯤꯟꯕꯨ ꯃꯁꯛ ꯈꯪꯂꯨꯗ꯭ꯔꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯀꯌꯥꯝ ꯀꯞꯈꯤꯕ ꯏꯃꯧꯅꯁꯨ ꯀꯌꯥꯝ ꯋꯥꯖꯈꯤꯕ ꯅꯍꯥꯛꯅ ꯈꯪꯗꯕꯅꯤꯀꯣ ꯁꯣꯟ ꯃꯃꯥꯗ ꯅꯨꯡꯁꯤꯅ ꯍꯥꯏꯔꯛꯏ ꯃꯣꯝ ꯑꯩ ꯂꯣꯏꯅ ꯈꯪꯂꯦ ꯃꯣꯝ ꯗꯦꯠ ꯑꯩꯒꯤ ꯏꯕ꯭ꯂꯤꯟ ꯅꯔꯁ ꯚꯤꯛꯇꯣꯔꯤꯌꯥ ꯑꯃꯗꯤ ꯑꯪꯀꯜ ꯌꯣꯁꯅ ꯑꯩꯒꯤꯗꯃꯛ ꯀꯌꯥꯗ ꯋꯥꯖꯈꯤꯕ ꯄꯨꯝꯅꯃꯛꯀꯤ ꯂꯃꯟ ꯁꯤꯡꯕ ꯉꯝꯂꯔꯣꯏꯗꯕ ꯈꯛꯇ ꯉꯥꯏꯔꯦ ꯑꯩꯅ ꯅꯈꯣꯏ ꯄꯨꯝꯕꯒꯤ ꯍꯣꯠꯅꯖꯃꯜꯅ ꯑꯩꯅ ꯉꯁꯤ ꯑꯃꯨꯛ ꯅꯈꯣꯏꯒ ꯊꯦꯡꯅꯕ ꯐꯪꯂꯤꯕꯅꯦ ꯏꯃꯥ I love all of you so much ꯃꯦꯛꯁꯅ ꯏꯆꯥꯅ ꯑꯁꯨꯝꯅ ꯋꯥꯈꯜ ꯇꯥꯔꯛꯄꯁꯤꯗ ꯏꯄꯥꯅꯁꯨ ꯄꯦꯟꯃꯟꯈꯤꯗꯅꯅꯦ ꯗꯤꯔꯦꯛꯇꯔ ꯃꯦꯗꯥꯝꯗ $300 ꯃꯤꯂꯤꯌꯟ ꯄꯤꯈ꯭ꯔꯕꯅꯤ ꯅꯍꯥꯛꯀꯤ ꯑꯪꯀꯜ ꯌꯣꯁ ꯑꯃꯗꯤ ꯃꯥꯒꯤ ꯃꯦꯗꯤꯀꯦꯜ ꯇꯤꯝꯗꯁꯨ $500 ꯃꯤꯂꯤꯌꯟ ꯄꯤꯈ꯭ꯔꯕꯅꯤ ꯐꯔꯦ ꯐꯔꯦ ꯆꯠꯂꯣ ꯆꯠꯂꯣ ꯅꯈꯣꯏꯁꯨ ꯄꯣꯊꯥꯖꯔꯨꯔꯣ ꯃꯇꯝꯁꯤ ꯌꯥꯝꯅ ꯊꯦꯡꯂꯦ ꯁꯣꯟꯅ ꯑꯣꯀꯦ ꯗꯦꯠ ꯃꯣꯝ ꯗꯦꯠ ꯒꯨꯗ ꯅꯥꯏꯠ ꯍꯦꯞ ꯑ ꯅꯥꯏꯁ ꯗ꯭ꯔꯤꯝ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯁꯣꯟ ꯑꯃꯗꯤ ꯏꯕ꯭ꯂꯤꯟ ꯃꯈꯣꯏꯒꯤ ꯔꯨꯝꯗ ꯆꯪꯈ꯭ꯔꯦ ꯂꯣꯏꯅꯅ ꯁꯣꯟ ꯑꯃꯗꯤ ꯏꯕ꯭ꯂꯤꯟ ꯃꯈꯣꯏ ꯑꯅꯤꯒꯤ ꯂꯨꯍꯣꯡꯕꯒꯤ ꯑꯍꯤꯡ ꯐꯥꯔꯁ ꯅꯥꯏꯠ ꯍꯔꯥꯎ ꯇꯌꯥꯝꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯑꯦꯟꯖꯣꯏ ꯇꯧꯃꯤꯟꯅꯈꯤ ꯁ꯭ꯀꯨꯜ ꯍꯜꯂꯛꯄ ꯈꯨꯗꯤꯡꯒꯤ ꯍꯦꯟꯁꯤꯜꯅ ꯃꯌꯨꯝꯗ ꯃꯃꯥ ꯃꯄꯥ ꯍꯜꯂꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯌꯦꯡꯖꯩ ꯑꯗꯨꯕꯨ ꯁꯣ ꯂꯣꯜꯂꯕ ꯊꯣꯡꯗꯣ ꯑꯗꯨꯃꯛ ꯁꯣ ꯍꯥꯡꯗꯅ ꯂꯩꯔꯝꯃꯤ
Kaidawngai mahak mama mapaga punna amuk lehminaba phanggadage khanbada sukhtharaba maithong adudagi nomagi numit amata momon minok tamjaba ngamkhidre. Upai leitabana magi care pumba lobiribi Miss Clara amadi Dr. Yoez ki yumda makhoigi marum thupchaba takhi. Daw yaruba haigadra Dr. Yoez na sonda chatkiba treatment adumak miyoi amadagi miyoi amagi nakongda paw tanaraktuna pressna Dr. Yoez pu interview lawki. Loinana Dr. Yoez war break tada natana world gi maming leiraba Dr. Singi manungda ama oiki. Tasengna Dr. Yoez asi Hansel gidi model ama haibadu oiki. Miyamna Dr. Yoez ki maming sonaba award kaya phanglakpa mayam si ubada angang oiriba Hansel gi thamoidasu Dr. haiba sinpham asibu pamjaba haurakhi. Angang oiringaidagi hauna Dr. Yoez na Hansel bu medical gi maramda nongmagi subject ama oina takpi tambiba haurakhi. Nongma Hansel Yoez ki nupi Susan ga Clara ga loinana lekolda famduna leirami. Hansel na Susan gi matambak ta hiptuna mamittuna atia pakna wanglaba Fairytale Mountain da mamit kuptaba makhai munna yengduna hanglai. Auntie, akhoi mamaga babaga da Fairy gi manakta leiramgadra. Mamana aigi mingse Fairy na thonbani hairami. Ai Fairy yamuningi. Hansel gi machin machadu nanganglakliba wadu tabada Yoez ki nupi Susan na nuksina Hansel gi makokta nali aduga khumlai. Imagi Hansel, nahaki imaga babaga da soidana thuna halaklani. Nang kaisu wagano. Isagidamakta nangi uncle doctor auntie amadi nangi Miss Clara su leirisi ichagi bukari watkani. Adudi auntie horen nungdang tumamdaida Fairy gi wari libiyo ko. Ai Fairy gi wari tadaba yamna kuire. Libini ichagidamak imana Fairy gi wari libidoini. Adoga auntie tu aidi adagi awangba chingse yam kaningibo. Aina hayengwai chawarga adagi awangba chingse matol yawnaba kadoini. Miss, adagi awangba chingsigi matonda Fairy leiramgadra. Clara mamon nooga. Adagi awangba chingsigi matolda Fairy mayam leibani. Nangna hayengwai chawarkandane ching matoldagi Fairy ama farudoini Missna. Aina hayeng chawargane aidi Fairy masak phajabi amaga luhongdoini bo Miss. Yoez ki nupi Susan amadi Clara nokthorei. Susan, Ichagi Fairy masak phajabi amane imana thibidoini. Nungti numit khudingi Fairytale Mountain gi chingdol tamna mangak naba makhai yengkhali Hansel na. Atiyada chingdol dubu khetna pairiba angauba lechil sing aduna Fairy gi saklol lawduna Hansel bu laknarari. Madu uraga momon nokchari Hansel na. Max ki yumda Dr. Yoez, Max, Hannah, Son, Evelyn, Victoria punna numidang wairam ama yumgi mapalda famduna karigumba khara thakmin chaminari. Evelyn, aina uncle doctor da yam hangsaningba ama leiri uncle. Karino hekta hayune Evelyn. Son gi treatment to gi idea do uncle gi kokta kamaina lakpikhibano haibado. Yoez noklaga ho adugira. Hera aina Switzerland da study tawringaida Fool's Paradise haiba wari makak parakiye. Wari dugi theme duda Son gi leina asiga chap manarambaduda aina lesson du chayeng onthokpanida. Wari duda yauriba Dr. maming adusu uncle gi mingsiga chap manai. Dr. Yoez koba Dr. amana layeng duna phanki Paradise King Ejaldo. Aduda aiso akoi Sonda try tawkibanida. Max, oh, knowledge is power haidunine adudi dear. Haha. Son, yare to siko. Ai Paradise Heaven nungban ga amata pamjaldre. Ado asengbagi sargase achaba chinja ama adum chajalo uncle. Kanana khangne gene sargada chatluraba kanamta miramlen sida halaktabasibo. Chatpu chakhradi ada lam kandana leikhradabani. Mayamdu wawa noglai phagi heibada Dr. Yoez maming chatlibani. Sonbu mahakna puduna sarga sakiba chawraba holadu yenghalli. Loina nama ki treatment amo oikiba drama dugi director oikibi nupi dugasu Son ga unahalami. Director nupi dugi mamingna Imli kawi. Imli, aigi institute da theater tamliba mahiroi singi annual exam ama tawgadaba matamne. Adubu matang chana Dr. Yoez na nangi treatment dugi maramda aibu unaba lakhibani. Aina su aigi students singda makhogi punsigi oina khwaidigi luba exam amane.
ꯑꯦꯛꯖꯥꯝ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯦꯁꯦꯟ ꯑꯃꯕꯨꯁꯨ ꯅꯣꯔꯃꯦꯜ ꯑꯣꯏꯕ ꯄꯨꯟꯁꯤꯗ ꯄꯨꯔꯛꯍꯟꯒꯗꯧꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯌꯥꯝꯅ ꯍꯦꯟꯅ ꯊꯋꯥꯏ ꯌꯥꯎꯅ ꯑꯦꯛ ꯇꯧꯈꯤꯕ ꯃꯍꯩꯔꯣꯏꯁꯤꯡꯗꯨꯗ ꯑꯈꯟꯅꯕ ꯄ꯭ꯔꯥꯏꯖꯁꯨ ꯂꯩꯒꯅꯤ ꯍꯥꯏꯅ ꯑꯩꯅꯁꯨ ꯌꯥꯝꯅ ꯊꯋꯥꯏ ꯌꯥꯎꯅ ꯍꯣꯠꯅꯖꯈꯤꯕꯅꯤ꯫ ꯅꯍꯥꯛꯀꯤ ꯑꯪꯀꯜ ꯗꯣꯛꯇꯔ ꯌꯣꯁ ꯑꯩꯒꯤꯗꯤ ꯄꯤꯛꯂꯤꯉꯩꯗꯒꯤ ꯂꯨꯅ ꯇꯤꯟꯅꯔꯛꯄ ꯀ꯭ꯂꯥꯁꯃꯦꯠꯅꯤ꯫ ꯁꯣꯟ, ꯃꯦꯗꯥꯝ, ꯑꯩꯅ ꯉꯁꯤ ꯅꯣꯔꯃꯦꯜ ꯑꯣꯏꯕ ꯄꯨꯟꯁꯤꯗ ꯂꯥꯛꯂꯤꯕꯁꯦ ꯃꯦꯗꯥꯝꯒꯤꯁꯨ ꯑꯆꯧꯕ ꯀ꯭ꯔꯦꯗꯤꯠꯅꯤ꯫ ꯌꯣꯁ, ꯅꯪꯒꯤ ꯇ꯭ꯔꯤꯠꯃꯦꯟꯗꯨꯒꯤ ꯗꯤꯖꯥꯏꯟ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯅꯣꯏ ꯃꯦꯗꯥꯝ ꯏꯝꯂꯤꯒ ꯑꯩꯒꯗꯤ ꯑꯍꯤꯡ ꯇꯨꯝꯗ꯭ꯔꯤꯕꯅꯤꯗꯅ ꯁꯣꯟ, ꯅꯪꯅ ꯈꯪꯗꯕꯒꯤ ꯋꯥꯅꯤꯗ꯫ ꯁꯣꯟ, ꯑꯗꯨꯕꯨꯗꯤ ꯁꯔꯒꯗ ꯁꯔꯒ ꯃꯥꯜꯂꯦꯕ ꯑꯪꯀꯜ꯫ ꯃꯈꯣꯏꯁꯤꯡꯗꯨ ꯋꯥ ꯑꯃꯨꯛ ꯅꯣꯛꯃꯤꯟꯅꯩ꯫ ꯃꯇꯥꯡ ꯑꯁꯤꯗ ꯗꯣꯛꯇꯔ ꯌꯣꯁ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄ ꯃꯥꯂꯦꯝ ꯌꯥꯏ꯫ ꯄꯣꯁ ꯀ꯭ꯔꯦꯗꯤꯠ ꯁꯤꯟ꯫ ꯅꯦꯟꯁꯤ ꯊꯣꯃꯥꯁ ꯂꯤꯑꯣꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ꯫ ꯂꯤꯑꯣꯗꯨ ꯃꯥꯒꯤ ꯐꯃꯨꯡꯗ ꯃꯁꯥꯗꯨ ꯊꯛ ꯅꯤꯛꯇꯨꯅ ꯐꯤ ꯑꯃꯅ ꯀꯨꯞꯁꯤꯜꯂꯒ ꯂꯩꯔꯝꯃꯤ꯫ ꯅꯦꯟꯁꯤ ꯊꯣꯃꯥꯁ ꯂꯤꯑꯣꯒꯤ ꯀꯥꯗꯨꯗ ꯆꯪꯁꯤꯜꯂꯛꯇꯨꯅ, ꯂꯤꯑꯣ, ꯃꯤꯁꯇꯔ ꯂꯤꯑꯣ, ꯒꯦꯠ ꯑꯞ! ꯂꯤꯑꯣ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯗꯦ, ꯃꯁꯥꯗꯨ ꯐꯤ ꯃꯅꯨꯡꯗꯨꯗ ꯅꯤꯛꯇꯨꯅ ꯑꯗꯨꯝ ꯂꯩ꯫ ꯅꯦꯟꯁꯤ, ꯑꯣꯏ ꯂꯤꯑꯣ, ꯌꯨ ꯂꯦꯖꯤ ꯕꯣꯏ, ꯒꯦꯠ ꯑꯞ! ꯂꯤꯑꯣ ꯈꯨꯝꯂꯛꯇꯦ, ꯃꯁꯥꯗꯨ ꯅꯤꯛꯄ ꯍꯦꯟꯖꯤꯜꯂꯛꯏ꯫ ꯅꯦꯟꯁꯤ ꯃꯃꯥꯏ ꯁꯨꯛꯇꯨꯅ ꯆꯤꯡꯅꯕꯗꯒꯤ ꯇꯞꯅ, ꯂꯤꯑꯣ, ꯂꯤꯑꯣ! ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯤꯑꯣꯗ ꯀꯨꯞꯂꯤꯕ ꯐꯤꯗꯨ ꯇꯞꯅ ꯍꯥꯏꯗꯣꯛꯂꯨꯏ꯫ ꯑꯗꯨꯕꯨ ꯂꯤꯑꯣꯒꯤ ꯂꯩꯔꯝꯂꯤꯕ ꯐꯤꯚꯝꯗꯨ ꯎꯕꯗ ꯅꯦꯟꯁꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯑꯥ ꯍꯥꯏꯅ ꯂꯥꯎꯔꯒ ꯂꯩꯃꯥꯏꯗ ꯇꯨꯈꯤ꯫ ꯑꯗꯨꯒ ꯑꯃꯨꯛ ꯆꯪꯁꯤꯜꯂꯒ ꯌꯦꯡꯕꯗ ꯂꯤꯑꯣ ꯑꯀꯤꯕꯒꯤ ꯃꯁꯛ ꯐꯪꯂꯕ, ꯎꯟꯁꯥ ꯄꯨꯝꯕ ꯄꯣꯛꯈꯥꯏꯕ ꯑꯟꯅꯣꯟ ꯄꯣꯛꯁ ꯑꯃꯅ ꯇꯝꯊꯤꯅ ꯅꯥꯗꯨꯅ ꯂꯩꯔꯝꯂꯦ꯫